Miss PAODAM yang biri ba kwai kibiku tam kumana rem na tram nok se boloi na ngasigi madobe pau pijari repol to biduna voting right phangan dio haina rally chatuna wakat kre bom pokha helambagi thong political terrorism horpagi ahan stage ni haina songtham bijan phondok kre leimu pokom amuba LH arun nihat yaring de phondok tuna wakat ni pham kre doina Srinagar da bom pokhai bagi thodok ta mioi ma sire kunna asopan nang kre Hauzik mapung eba pau lobi de si ngarang thada na kiba Manipur State Assembly election gi ani suba tangka ki oina wangjing tentha AC gi polling number 34/9 dagi 34/17 phawda leiba BJP nataba voter bu BJP candidate Paunam Brojen gi workers singna kihan khanganba tawduna vote amata thadhan khidre polling agent amata phaman khidre maramaduna repoll tawbiduna voting right phangan bi haiduna wangjing gi vote Thadahan bidraba voter singna DC office power rally ma chatuna wakat kre warning tentha AC INC candidate Warangthem Hemantana lusingduna rally amaga loinana DC da wakat palakhiba singaduna atopam bazar Europada police na thingduna changhan kide tungda INC candidate M Hemanta tentha gram panchayat ki pradhan Naurem Pradip amadi INC ki election agent aniga loinana DC unaba changduna memorandum amasu pisinke tongan ba placard sing paiduna Lakiba rally aduda repoll tawgadabani haina kholaw singsu lauki INC candidate Warangthem Hemantana memorandum gi walor sing paluduna paumising da hai kendra sigi wangjing gi area polling number 9 dagi 17 forward leiba BJP nataba voter sing vote amata thadahan kidre BJP gi agent ama anina myang mute chilaga vote namki maramaduna polling number 9 dagi 17 forward gi web blast gi footage puthokpiu maduna Aseng ba evidence amani maduna trabadi vote haidok payaroi vote thadaba matamda voters singi kupi gi sign loriba ngaktani maduna madugi kupi sign adu check torba matung vote masing thigadabani wangjing area da vote thadakhibagi khutta muktaidaba voter mayam ama leiri masisu survey tawbi haina mahak makha tana phonoke CCTV gi footage masi kari gi vote khilneoda vote kana thadi khanganabani aduna masi check tawdriba vote haidokpa yaroi kana thadege CCTV camera will sweep mana wanganga kana chubi madi misang mi naide number 2 vote thadaba matamda mi jingjigi copy sori namme madugi form je election commission of India na pibe matugina signature of thumb impression le basi machinare madudi mi malaga yankhaije matanda sum namba maram maduna hairi basi vote thi basi masi yengaga akoi thigadabani Manipur haukiba pung kunmei da mioi tara covid positive oiki mioi amana laikidre hairi phum masida mioi chama pangan ni phuga taru covid test oki maduda mioi tara covid positive oikibana ngasigi covid positive oibagi chang sa da ama dasmik ama da laike state asigi oina covid pandemic hogrei ngasi phawda apunma mioi lakh amaga lising ko thataru ka sani pan ga mawdra ni pan covid positive oikre mioi lising ani ga chama trauma na laikidre ngasi mioi kumla pan nabu phaduna discharge tokre masi tharga covid fakibagi apunma masing lakh amaga lising ko thamani ga chama ga kontra manga sukre state asigi recovery rate na sada mawdra ni pan ga dasmik kun ga tare ni active case ta mioi chani ga ni phuni pan dai Malem pumbagi oina di covid positive case koti nipu mariga lang yakhai taruka lising humra taruka samaga humra ga taret sukre maski manung da mioi lak humpu ga lising tra taret ka sani kunna laikidre aduga mioi koti kuntra taret ka lak marpu ga taret lising marpu manga supna yakhai di pana narmari fakre tha sigi haukiba marigi numidang Pung Taruka minute kuntra taret om tabda hanagi BJP ki chief spokesperson oiramba Songtham Bijoi ki lampenda leiba mahaki mayumda bom pokhayan kimba aduda misimina yaudраbasu thogadu political terrorism horupagi ahanba stage ni haina Songtham Bijoi na ngasri pawsing unabada phongdokre rim campus ta leiba mahaki mayumda ngasigi
पाउमिसिंग उन्नबद महांगना हाई थोंग अदु मीगी मसिन मेनबा अदुगी सरुक अमनी मरमदी आई पर्सनल ओइना नुंगाइनदब अमत लेते हंदक बीजेपी दगी तांथोकनब मतुंग वा खर ngang प्रेस कॉन्फ्रेंस क्या तौखिबा अमदी पैनल डिस्कशन दा ngang अदुदा पेनदब अमदी ई काब ग्रुप खरगी थोंग सिंगनी थोदोक अदु हौखिबा फेब्रुवारी 23 दा खुराई एसी की कैंडिडेट एनपीपी की मिरेप एल जयानंद की युमदा बॉम्ब पोखैलंबग अदुगा चप मानै political terrorism asi horukpada control to hodragadi west bengal da ikhoina uriba political violence adu mathangi election da manipur soidan uragani manipur asigumba phattaba culture aba launarakpa asi praja miyamna mayol oidingai da thadat hobuna yaiphabu oigani bjp bu hodok tiramba dr syama prasad mukherjee dindayal upadhyaya atal bihari bajpai amadi manipur gi oina sahit madhumangol gi atmana manipur gi bjp na hojik tawriba si loina uramgani loinana tharo olaga leramgani मरमदी मखोइना बीजेपी हौदरकपा मतमदा लेरंबा आइडियल्स सिंग अदु ngasiदी ओना ताइनब चले हाइनसु बिजोइना मखाताना फोंदोकि अखोगी इन्वेस्टिगेटिंग एजेंसी ना without free of fear and favor किजन बिदबा यारोय आइगी सिदा तबु एक्सप्लोजन दो इंटेंसिटी याम वांग नते मी लाइव पदन मी सोकि नते अदुगसु मणिपुर दा पॉलिटिकल टेररिज्म हौरपगी handle stage there. Political terrorism is control the Hundragadi West Bengal Uriba political violence to Matani election da koi soigna ugani akogi innocent kayagi light mangani Manipur da sigumba hattaba culture ma launarakwa adu yoksalaka se mase akoi press ki sinau singa pullaga prajamayanga pullaga it should be nip in the butt Karigamba political interference jarutna investigating agencies sinina tijandra ban piradi akoi praja mayam pullaga kanaga masi akoi mayon oiringa da thadlaw base akoi manipur gi tungi jakana oirin Khambok Assembly Constituency polling number 35/5 Trial Club Khambok May Lekaida ngarang Mikhal gi vote थादनखिबा दु जेडीयू की वर्कर्स सिंगना पाक्सना महुत सिलगा थादखरे पोलिंग असिदा अमुक हन्ना भोट थादहनबियो हाइना एससी असिदा बीजेपी की मिरेप ओइखिबा केएस मैनेजर मंगांगना मरि लेनबा सीईओ मणिपुर दा तक्सिनखरे हिरम असिगी मतंगदा मिरेप केएस मैनेजर मंगांगी इलेक्शन एजेंट टीएस दिलीप कुमारना खाबोक एससी की रिटर्निंग ऑफिसर वकत चेरोल मसु पिसिनखरे ngasi khambok ta leiba bjp khambok mandal gi sanglen da pangthokpa paw gi mifam amada mirep ks manager mangang na hai ngarang gi mikhal adu da khambok sc gi polling number 35/5 ki mikhal adu chanaba yaroi hai riba polling adu sc da jdu gi mirep oiriba ts jadumni gi home polling gi ni candidate oiriba jadumni yauna magi supporters singna किहल्लगा पोलिंग स्टेशन अरुदा बीजेपी की एजेंट फावबा फमन खिदे जेडीयू की सपोर्टर अनि अहुमना पाक सना प्रॉक्सी वोट थादनकी मरम मदुना हाइरिबा पोलिंग एससी ईसीआई ना रिपोर्ट तौबियो हाइके होइना मफम से संग लेबना तबनिना कोई एजेंट of ngamde leiba force कांगुसिना सु थाना सिंग सिन जु केसु उपाय लेते म केसु तौबिदे मरम सिना कोई लाइव ने रुबनिना कोई किदु लोट लेबनी ममै थंगदा कोई मुकसु हात ने तो कोने हना कोई थी अमुका अखोई मखोइना फारगा सोय तहनबनी हना माइना मखोइ तापेदुना मरमसिना हाइबा असिगुबा लुजद्रबा थौवम असिबु अखोइना कंडेम तवी अमसु मोसि हनबिउ हाइबा वाकतेना ngarang thangja numit ki ayukta manung matam sadna laikhidraba wangjing hodamba dagi lemo popam amuba elis arunda nomaina कापखिबदु वांजिंग वाखैदगी हबम राजेन अमसुंग मचानुपा आईआरबी ओइबा राकेश ना कापनी मिहात असिदा सेनरीबा मपा मचाबु फाद्रि फावबा असि भक्सांग लौरोय हाइना मिहात असिगा मरि लेनना सेमखिबा जेसी की माइदगी मणिपुर चीफ मिनिस्टर दा वांजिंग टेंथा एससी की एमएलए अमसुंग डीसी थवाल दा वाकत चिरोल सिंह पिसिनखरे ngasi जेसी ना सिंद्र वांजिंग इरावत लमखाइगी अनोबा कैथेल संगदा अमुब मिहातु याइंदो फोंदोक्तुना वांजिंगी मसिंग यामलबा इमा सिंगना वाकन फम फमखि लैखिद्रबा अमुबगी पोकफम वांजिंग होदामबा मनिंग लेकाई लंपाकता इमा सिंगना पुल्लबा मतुंग खोंगसत अमगा लोइनना वाकन मिफम पांगथोंफम फावबा लाखि
khongset aduda amu mihat janing de mihat pasing serak piu aikhoi ing sik papami haibana singba kholau kya su lauke wakhat mipam aduda saruk yakhibi teksam binasaki kaubi ima amana hai wajing da kana sainaba yaudna ing na sikna mikhal pangthoknaba amu amasung mamanaba singna wangjing wangkhai gi lekai da haijaba satpani makhoina habum rajen gi yum mapayurokpada rajen amasung masanipa rakesh na amubada nomaina kapani amubada nomai maru ahum pali laikhidraba amubasi sujan nomjara sajabani mahaki lehoriba loinabi pik liba masa asigagi matau yengba ngamdre mara leiraba mafa masabu athuba matamda phabiu makhoi phadre phawba amugi asi hoksang loroi haiki Osi ingna tamna khana chayna bayawna thadana ba haidana angangi kali khai buwa magi tekam lakai duda su yum mani hukuram mami sangami aduga moi jaga du yoro pada hai ba hawam di da de hari sika masan ma da de sikina no mai si pada pada ka tin no mai maru ahu mari pa dana hai ba aganga siku macha pikar ba sikan bi sika mama utol wa to ka dra mai si mai kai to na cha bana aganga ngarang nungdang pung taraga minit kuntharum ta ba da Hairok Assembly Constituency gi manung sanba leirong thel gi polling number 33/3 area da Assembly Constituency asigi mirep oiriba mioi ama masa yauna naha mayam amaga loina laktuna landaramle gari kyamarum thugaramle mioi manga rom furamle thodok adubu yaingda phonokuna niang mifam ama pangthokre furam badagi soklaba sing adudi malomdagi okram romen apokpa o achau manau nupa okram khogen leirong thel dagi laisram dalu l ibopisak l bijoy l boy maitai apokpa laikhidraba dhanjoy amadi hawam raju ais tombani hairi makhoi sing asi furam badanatana radeshamna lusingba team aduna gypsy hum Creta ama Maruti 800 ama Mahindra Scorpion ama i20 ama amade Activa ani puna gari mapanchu thugaram le hairi thodok asigi matang da ngasi leirong thel lampak ta miyam ge wakat mifam amaga loinana meeting ma pak thoktuna khana nei nak baga loinana wakat mifam pham khre wangkhem jila parishad ki nominee member case soba yauna pangthok khiba mifam aduda ningomam syamo kowa amana phongdok khibada niyam nangarang ayuk angan badagi hauna queue leptuna mikhal asi nubidangi pung taraga makhai phawa yamna ing singna thalana khi matungda asi vote thadaba lakpada BJP gi mirep oiba han minister orumba te sadi samna lusingba gari nifu yankhai rom lakhi mahang polling station sangpham yorokpaga vote aikhoina kare haina laurga khubak ahum mari rakhuki aduga congress ki mioi sing tumna hatu nupi angang khakanu haina laur laga nongoi kappa madi khutta mi siba yaba khulai kaya pairaga mafam aduda leramba mioi sing tana tana phuba amadi gari thugai ba horke hairi makutta siba basai kri pai don nongmai raun kaya kaptuna kanba mawonga gari mayam ma su thugai bire me adu thakta asopan uji ko yamang leri horen press mamang potok sage asopal angang nubi sing si yam tamthina phurmi ot nei na phurmi koi khungang masa se da hairok da tawna bilisat adu gumnu tawbigano ai koi shanti pame ai koi apikba khungang ne yam nungsi jana leijage nungsina ta bis tawbigano haiba magi saram chatpa lisat adu tawbigano ma de koina nisaram ne hana yam na riga tawjame adu madi manti o ma oibi mahota jangadale ke da sa mon oiram bese koi pun makale bukibani khongjang adu saruk yakhiba laisram sanatombana phonokibada ngarang mikhal asida mahaki masanupa asi polling agent oina phamki masanupa ngaidu leingeda hingsagi thodok asi chathrakibani hingsagi thodok adu tholakpadagi mahaki punsi kanjanaba senduna mafam amada lotingeda mioi khara changlakthuna nongmaina namlakhibani nakan da sai paiba mioi amasu leptuna leikhi matamududa mahaki nupina mahaku konsilaga madu tawbigano haijabadagi khut tharamde thong asi yamna nungaijade haiba wafam sing mahang phongdokki ma sotaki ko khangudramina mama ga ye thi bachat ado swai yor ka sida
मोइन सोन पो 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 तरक पा अद आई कमाई तो ने आई चेन में मतलब जा असिदा अखोगी कनो म ले असेदा आई लेसल ले का मोइन मु आई सो लेसन बा मोइन मु सो ताना की वीडियो ताना लेबिने अदो मानो सो चेलगा आई पुक्तन नोई नमने अदा आई नुबीसु आई नाक ले माइसु सेन नाम तावे सी मनु लेवनी खुंजु खुंद्रे महमसु खांद्रे अदुगा माजिना मु आई नुबीसिना इंगोंदा कोनचले कहीं इबुंग नोई तो इबुंग हाई दे मोजे कापसु कापमद्रे मतुंग चई पाइबमसु ले नुपा अमसु हौखिबा मार्च की सेक्शन मरी की नुदांग पुंग तरा का मखाइरोम ताब मतमदा थौबाल डिस्ट्रिक्ट की वांजिंग तेथा एसी की मनुंग चनबा तेंथा खोंबाल थोखिबा लाइबक थिबा युमई चाकबा थौदोकना बरम ओरेगा लांजेन दुना अवाफमदा लेरिबा नावरेम तोमाल सिंह नावरेम मिलन सिंह अमदी राकेश नावरेम अपोकपा नावरेम सावबा सिंह सही हुंबुगा निपान अमदी अपोकपी नावरेम ओंबी बोरनी देवी सही हुंबु मरी की इमुंग मनुंगदा ngasi इंडियन रेड क्रॉस सोसाइटी मणिपुर स्टेट ब्रांच की चेयरमैन डॉक्टर वाई महेंद्र लुसिंगदुना खुदकी ओइबा तेंगवांग सिंह पांगदुना इमुंग ngasi की अवाब सरुक याख्रे तेंगवांग खुसत अदुदा इंडियन रेड क्रॉस सोसाइटी मणिपुर स्टेट ब्रांच की सेक्रेटरी रिटायर आईएएस आरके निमाई इंडियन रेड क्रॉस सोसाइटी इम्फाल ईस्ट डिस्ट्रिक्ट की चेयरमैन नरेंद्र निंगोम्बा अमदी प्रेमजित नावरेबम नसिंगबा मरोबा मेंबर के आसु सरुक याख्रे खुसत अदुगा मरी लेनना नरेंद्र निंगोम्बम न फोटोकिबदा थौदोक असि मियोबे खुनाइगी मरकता थोरपसी यामना लाइबक थीबा थौदोक अमनी थौदोक असि ख्वाइदगी थमोय सोकपा अमदी थोनिंग दबा थौदोक अमनी युमई थारमलिबा मियोय सिंगदा इमुंग मनुंग साब सारुद्रबसु मसिगी मही ओइना ईश्वरन सोयदन चराक पिरकने नरेंद्र निंगोम्बना मखा ताना फोनकिबदा इंडियन रेड क्रॉस सोसाइटी ना असिगुंबा इंसिडेंट थोकपगा पाव हेक फंगबगा अंगम तेंगबांग पांगदुना मियोइबा खुदिंग मक्की याइफना होनदुना लाकली मसिगी मनुंग सरना नोंगमदा संगदबा याद्रबा पोलम खरा खुदकी ओइना तेंगबांग असि पांगबनी सोसाइटी की माइकेदगी हेल्थ केयर मेटेरियल्स सिंग कांखल किचन आइटम अमदी अतई नोंगमदा संगदबा याद्रबा पोलम कयासु तेंगबांग बिरमखि ngarang pangthokkiba 23 suba manipur legislative assembly gi anishuba phase gi tenopol kendra 42/42 Realm Center da NPF ki worker ni haiba miyoi nifu yankhai rom na polling personnel sing da aki ekhang pohlam baga loina na mafum madu laiba EVM sing mahang tahalam bagi thabak sathaki badu da senabani haiba miyoi taruk ki mathakta tenopol police na FIR ama panduna su moto case ama lakhat khre ngarang equivalent MNO 4P 1342 da tongro lakpa miyoi taruk na polling station adu sanglakuna polling personnel singbu ki han khan batanatna EVM machine sing thugaidna mang tahalam ki matungda police amadi IRB sing na sener miyoi taruk phaduna su moto case ma lakot khibani hairi Srinagar gi miyam tinba kaithel amada terrorist sing na grenade langsilakpagi thok dokta nipa ma sire kunna sopan nangkhre police official amna phongdo khibada ngasi nongalakpa pung Mariga minute kunlom tarak pada terrorist sing na grenade ama Hari Singh High Street ta police ta langsilam ki thodok aduda sahi humdra ma thoi surba ahalam seki kunna sopan nangki makhoi adu Sri Maharaj Hari Singh Hospital da laikanari attacker sing adu phana ma thibagi thabak sathari hojik phawdi group amatana thodok adu makhoi na thonmani haiduna claim torpa leitri Jammu and Kashmir ki hanagi Mr. Amar Abdullah yauna political party singi lusingba kayana terrorist ki attack adubu kana yangda phongdokhi Maharashtra ki Deputy Chief Minister Ajit Pawar na haikibada awang matha ki phampai miyoi singna state adugi miyamna yaning loidaba darkar oidaba wafam kaya phongdok narakle Shiv Sena NCP amasung Congress ki sungsinaba Maha Vikas Agadhi MVA ki saknaribul singba kayana State Governor Bhagat Singha Koshari na phongdokhiba wafam Samarth Ramdas na Chhatrapati Shivaji Maharaj ki guru ni haikibadu yangda phongdok narakle Prime Minister Narendra Modi amasung State Governor Koshari yawba Pune ki MIT College ground pangthokhiba thoramda NCP ki lusingba Ajit Pawar na haikibada Maharashtra ki miyamna lawroidaba kanadaba wafam kaya pham awang paibasing na phongdokle Chhatrapati Shivaji Maharaj amasung mahaki Rajmata Jijauna Swarajya semkhibani women education na Maharashtra ki social reformer ani Mahatma Jyotiba Phule amasung Kranti Jyoti Savitriba Phule na hodokkhibani development work singda politics kusilam birakanu ningsingba yabadi hokibana waijingda Aurangabad ta pangthokpa thram amada Samarth
Sramdasna Chhatrapati Shivaji Maharaj gi guru ni haiba wafam governor phone ki bani hojik aroi bada moroi pau amor pijari report to biduna voting right phangan dio haina rally chatuna wakat kre bom pokha helambagi thawong political terrorism holpagi ahan stage ni haina songkham bijan phongdo kre laimu pokpam amuba LH arun nihat yaring de phongdokuna wakat ni pham pham kre doina Srinagar da bom pokhai bagi thawdokta mioi ma sire kunna asopan nangkre nasigedi mes PAODAM sanok chaba matang se loijre miam amukana khurumjari